ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯀꯦꯁ ꯑꯁꯤ ꯆꯍꯤ 30 ꯍꯦꯟꯅ ꯁꯣꯜꯚ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯥꯛꯈꯤ꯫ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯣꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯌꯥꯝꯅ ꯐꯥꯎꯕ ꯗꯥꯏꯔꯦꯛꯇꯔ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯗꯥꯏꯔꯦꯛꯇꯔ ꯕꯣꯡ ꯖꯨꯟ-ꯍꯣꯅ ꯃꯦꯃꯣꯔꯤꯁ ꯑꯣꯐ ꯃꯔꯗꯔ ꯀꯧꯕ ꯃꯨꯚꯤ ꯑꯃꯁꯨ 2003ꯗ ꯄꯨꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯁꯨ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯆꯠꯈꯤꯕ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝꯗ ꯕꯦꯁ ꯇꯧꯕ ꯌꯥꯝꯅ ꯐꯖꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯁꯦꯞꯇꯦꯝꯕꯔ 1986ꯒꯤ ꯃꯇꯝꯅꯤ꯫ ꯍ꯭ꯋꯥꯁꯦꯡ ꯀꯧꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯒyeonggi ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯧꯖꯤꯛꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯁꯤꯇꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ 1986ꯒꯤ ꯃꯇꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯐꯝ ꯑꯣꯏꯅ ꯄꯥꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝꯅꯤ ꯑꯗꯨꯒ ꯃꯤꯁꯨ ꯀꯌꯥ ꯇꯥꯟꯅꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯄꯨꯡ ꯑꯃꯃꯝ ꯉꯥꯏꯔꯒ ꯂꯥꯛꯄ ꯕꯁꯁꯤꯡ ꯇꯣꯡꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯐꯦꯛꯇꯔꯤꯁꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯩ ꯑꯃꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯧ ꯁꯨꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯃꯈꯛ ꯂꯩ꯫ ꯃꯐꯝꯁꯤꯗ ꯕꯤꯜꯗꯤꯡꯅ ꯆꯤꯡꯕ ꯃꯤ ꯆꯤꯟꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯝꯅ ꯂꯩ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠꯁꯤꯡ ꯌꯥꯝꯅ ꯂꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯞꯇꯦꯝꯕꯔ 15, 1986 ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯤ ꯋꯥꯟ ꯀꯧꯕꯤ ꯆꯍꯤ 63 ꯁꯨꯔꯕꯤ ꯑꯍꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯌꯨꯝ ꯄꯥꯟꯈꯤꯕꯤ ꯑꯃ ꯎꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯤ ꯋꯥꯟ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯃꯌꯥꯗ ꯂꯩꯕ ꯂꯝꯕꯤ ꯅꯥꯀꯜ ꯑꯃꯗ ꯏꯐꯣꯡ ꯐꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯈꯟꯈꯤꯕꯁꯤ ꯑꯍꯜ ꯑꯁꯤ ꯒꯥꯔꯤꯅꯒꯨꯝꯕ ꯊꯦꯡꯖꯤꯜꯂꯝꯂꯒ ꯍꯤꯠ ꯑꯦꯟ ꯔꯟꯒꯤ ꯀꯦꯁꯀꯨꯝꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯗꯥꯀꯨ ꯗꯔꯥꯡꯁꯤꯡꯅ ꯑꯍꯜ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯤꯈ꯭ꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯨꯝꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯤ ꯑꯣꯏꯕꯅ ꯁꯦꯛꯆꯨꯑꯦꯜ ꯑꯦꯁꯣꯜꯠꯒꯨꯝꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯍꯜ ꯑꯗꯨ ꯃꯉꯛꯁꯝꯗ ꯃꯁꯥꯃꯛꯀꯤ ꯇꯣꯡꯂꯝꯕ ꯃꯣꯖꯥꯅ ꯃꯉꯛ ꯂꯥꯛꯍꯜꯂꯒ ꯍꯥꯠꯇꯣꯛꯄꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨ ꯔꯦꯞꯁꯨ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯄꯨꯂꯤꯁꯁꯤꯡꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁ 3 ꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ 1986ꯒꯤ ꯃꯇꯝꯗ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁ ꯄꯥꯡꯊꯣꯛꯄ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯌꯥꯝꯕ ꯒꯦꯝꯁ ꯄꯥꯡꯊꯣꯛꯐꯝ ꯁꯤꯑꯣꯜ ꯇꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯂꯣꯏꯅ ꯁꯤꯞ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍ꯭ꯋꯥꯁꯦꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯞꯄꯤ꯫ ꯃꯇꯝ ꯑꯁꯤ 1980ꯒꯤ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯀꯥ ꯍꯦꯟꯅ ꯗꯤꯕꯦꯂꯞ ꯑꯣꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯔꯤꯁꯣꯔꯁꯁꯨ ꯂꯤꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯑꯣꯄꯟ ꯑꯣꯏꯕ ꯃꯐꯝ, ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯊꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯑꯍꯜ ꯑꯣꯏꯔꯕꯤꯗꯒꯤ ꯍꯧꯔꯒ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯣꯛꯂꯝꯈꯤ꯫ ꯃꯐꯝꯁꯤꯒꯤ 6 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯀꯤ ꯃꯅꯨꯡꯗ ꯊꯥ 3 ꯈꯛꯇꯗ ꯅꯨꯄꯤ 4 ꯁꯤꯅ ꯐꯪꯈꯤ꯫ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯇꯣꯝꯇꯒꯤ ꯕꯁꯇꯒꯤ ꯍꯜꯂꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯁꯛꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯍꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯛꯄ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜ, ꯑꯟꯗꯔꯋꯦꯌꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯟꯗꯨꯅ ꯃꯉꯛꯁꯝ ꯂꯥꯈꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯇꯣꯝꯇ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕ ꯒ꯭ꯔꯨꯞ ꯁꯥꯔꯒ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯜꯂꯝꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍ꯭ꯋꯥꯁꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯔꯔ ꯑꯣꯏꯔꯕ ꯄ꯭ꯂꯦꯁ ꯑꯣꯏꯅ ꯌꯥꯝꯅ ꯀꯤꯅꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯈꯤ꯫ 1986ꯇꯒꯤꯅ 1991 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 10 ꯍꯥꯠꯇꯣꯛꯄꯤꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄꯗꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯂꯥꯈ 10 ꯍꯦꯟꯕꯅ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯚ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯤꯑꯣꯏ 12,000 ꯑꯃꯃꯝꯇ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯈꯤ꯫ ꯃꯤꯑꯣꯏ 90,000 ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯦꯁꯠ ꯂꯧꯈꯤ꯫ ꯃꯤꯑꯣꯏ 550ꯗꯅ DNA ꯇꯦꯁꯠ ꯇꯧꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯌꯔ ꯁꯦꯝꯄꯜ 200 ꯃꯌꯥꯁꯨ ꯇꯦꯁꯠ ꯇꯧꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1994ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯠꯊꯔꯝꯕ ꯃꯤꯍꯥꯠ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯒꯨꯝꯅ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯤꯍꯥꯠ ꯆꯠꯊꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯐꯥꯎꯈꯤꯕ ꯑꯀꯤꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯈꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯂꯤꯃꯤꯇꯦꯁꯟ ꯀꯧꯕ ꯂꯣ ꯑꯃ ꯂꯩ꯫ ꯂꯣ ꯑꯁꯤꯗ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠꯄꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ, ꯀꯣꯟꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯃꯁꯛ ꯈꯪꯂꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯚꯤꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯀꯦꯁ ꯑꯗꯨ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯈꯤꯗꯨꯅ ꯃꯤꯍꯥꯠꯄꯗꯨꯗ ꯗꯟꯗꯤ ꯄꯤꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ 2006ꯇ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ 1986ꯇꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯑꯗꯨꯃꯛ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯃꯔꯝꯅ 2006ꯇ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯦꯁ ꯑꯁꯤ
ꯃꯤꯌꯥꯝꯗ ꯅꯧꯅ ꯅꯤꯡꯁꯤꯡꯍꯟꯅꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯇ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯐꯤꯂꯝ ꯃꯦꯃꯣꯔꯤꯁ ꯑꯣꯐ ꯃꯔꯗꯔ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯀꯦꯁ ꯑꯗꯨ ꯑꯗꯨꯃꯛ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯈꯤ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯇꯨꯡ 2019ꯗꯗꯤ ꯃꯃꯩꯊꯪꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯔꯗ ꯂꯩꯈꯤꯕ ꯗꯤꯒ꯭ꯔꯦꯗꯦꯗ DNA ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯇꯦꯁ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯗꯨ ꯃꯁꯛ ꯈꯪꯂꯛꯈꯤꯕꯅꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯏꯅꯛ ꯅꯛꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯍ꯭ꯋꯥꯁꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅꯁꯨ ꯃꯤꯑꯣꯏ 12,000ꯒꯤ ꯃꯅꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯈꯤꯕ ꯃꯇꯝ ꯃꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯅꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯅꯕ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯃꯤꯍꯥꯠꯄ ꯑꯗꯨꯗꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯑꯉꯥꯡꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯈꯛꯇꯗ ꯑꯦꯇꯦꯛ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅ ꯍꯥꯏꯅꯕ ꯇꯥꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍ꯭ꯋꯥꯁꯦꯡꯗꯒꯤ ꯌꯨꯝ ꯍꯣꯡꯈꯤꯕꯁꯨ ꯂꯩꯇꯦ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯍꯥꯠ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯃꯊꯪ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯠꯊꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯗꯕꯗ ꯃꯍꯥꯛꯇꯤ ꯉꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯃꯗ ꯐꯥꯗꯨꯅ ꯖꯦꯜ ꯑꯃꯗ ꯂꯩꯔꯛꯈꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯍ꯭ꯋꯥꯁꯦꯡꯗ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯈꯤꯗꯦ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯑꯣꯠꯅꯩꯔꯕ ꯃꯇꯨꯡꯗ ꯆꯍꯤ 10 ꯖꯦꯜꯗ ꯊꯝꯕꯤꯈꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤ ꯀꯔꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯣ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯃꯤꯍꯥꯠ ꯆꯠꯊꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯀꯩꯗꯧꯈꯤ ꯃꯁꯤ ꯄꯨꯝꯕ ꯌꯥꯝꯅ ꯗꯤꯇꯦꯜ ꯑꯣꯏꯅ ꯂꯤꯖꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯔꯛꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯥꯟꯅꯒꯗꯕ ꯑꯃ ꯄꯨꯖꯔꯛꯂꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯍꯟꯖꯔꯤꯕ ꯁ꯭ꯇꯥꯔ ꯄꯦꯖ ꯃꯥꯏꯀꯦꯕꯤ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯗ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨꯡ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ ꯏꯁꯥꯒꯤ ꯁꯦꯜꯐ ꯀꯦꯌꯔ ꯄ꯭ꯔꯗꯛꯁꯤꯡ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯑꯦꯄꯦꯔꯦꯜꯁ ꯑꯦꯁꯦꯁꯔꯤ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯌꯥꯝꯗ ꯑꯣꯐꯔ ꯄꯤꯖꯔꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯋꯤꯗꯤꯟ 20 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗꯁꯨ ꯁꯦꯝ ꯗꯦ ꯗꯤꯂꯤꯚꯔꯤꯒꯤ ꯁꯔꯚꯤꯁꯁꯨ ꯂꯩꯖꯒꯅꯤ ꯑꯅꯧꯕ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯄ꯭ꯔꯗꯛ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯛꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯁꯤꯡ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯏꯟꯁꯇꯥ ꯄꯦꯖ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨ ꯃꯥꯏꯀꯦꯕꯤ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯒꯤ ꯏꯟꯁꯇꯥ ꯄꯦꯖꯀꯤ ꯂꯤꯡꯛ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯒꯦ ꯏꯟꯇꯔꯦꯁꯠ ꯂꯩꯕꯤꯕꯁꯤꯡꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯂꯤꯕꯃꯨꯛ ꯍꯧꯖꯔꯛꯂꯒꯦ ꯑꯍꯥꯟꯕ ꯚꯤꯛꯇꯤꯝ ꯆꯍꯤ 63 ꯁꯨꯔꯕꯤ ꯂꯤꯋꯥꯟ ꯁꯤꯅ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯄꯥꯛ ꯍꯤꯟꯁꯨ ꯀꯧꯕꯤ ꯆꯍꯤ 25ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯦꯔꯦꯖ ꯄꯥꯔꯠꯅꯔ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯃꯍꯥꯛ ꯕꯁꯇꯒꯤ ꯀꯨꯝꯊꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯅꯕ ꯃꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯤꯍꯥꯠꯄꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯦꯅꯦꯜ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕ ꯚꯤꯛꯇꯤꯝ ꯍꯥꯠꯈꯤꯕ ꯈꯨꯋꯥꯠ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯁꯥꯒꯤ ꯁ꯭ꯇꯣꯀꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛ ꯂꯥꯛꯍꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯁꯨ ꯃꯍꯥꯛꯀꯤ ꯑꯟꯗꯔꯋꯦꯌꯔꯅ ꯃꯆꯤꯟ ꯃꯦꯜꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯔꯦꯞ ꯇꯧꯕꯤꯔꯝꯈꯤ ꯃꯤꯍꯥꯠꯄꯗꯨꯅ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯚꯤꯛꯇꯤꯝ ꯑꯗꯨꯗ ꯃꯌꯨꯡ ꯍꯟꯖꯤꯜꯂꯝꯕꯒꯤ ꯌꯨꯔꯤꯟ ꯇ꯭ꯔꯦꯁꯁꯨ ꯐꯪꯈꯤ ꯑꯁꯨꯝꯅ ꯐꯣꯔꯦꯟꯁꯤꯛꯅ ꯐꯪꯈꯤꯕ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯇꯦꯁꯠ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯗꯨ ꯇꯥꯏꯞ B ꯕ꯭ꯂꯗꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝꯅ ꯇꯥꯏꯞ B ꯕ꯭ꯂꯗ ꯑꯣꯏꯕ ꯑꯦꯚꯤꯗꯦꯟꯁ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯅ ꯂꯧꯈꯤꯗꯦ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯍꯥꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯕꯦꯝꯕꯔꯒꯤ ꯃꯇꯝꯗ ꯂꯤ ꯀꯧꯕꯤ ꯆꯍꯤ 36 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯥꯌꯣꯛꯅꯈꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤ ꯅꯠꯇꯦ ꯅꯥꯀꯜꯗ ꯂꯧꯕꯨꯛ ꯉꯥꯛꯇ ꯂꯩꯕ ꯂꯝꯍꯥꯡꯒꯤ ꯂꯝꯕꯤꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯅꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯥꯖꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁ꯭ꯀꯥꯔꯞ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯩꯁꯤꯡꯅ ꯄꯨꯟꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯝꯕꯤꯗꯒꯤ ꯈꯔ ꯍꯥꯏꯗꯣꯛꯂꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯝꯖꯥ ꯅꯝꯊꯦꯡꯅꯕ ꯍꯣꯠꯅꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏꯅ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯂꯤꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯂꯤꯒꯤ ꯃꯆꯤꯟꯁꯨ ꯐꯤꯕꯣꯟ ꯅꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯎꯕꯁꯨ ꯉꯝꯂꯝꯗꯦ ꯂꯤꯒꯤ ꯃꯀꯣꯛꯇ ꯅꯨꯄꯥꯗꯨꯅ ꯀꯥꯎꯁꯤꯜꯂꯛꯇꯨꯅ ꯂꯤꯒꯤ ꯃꯀꯣꯛ ꯉꯧꯔꯤ ꯉꯧꯔꯤ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯒꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯙꯝꯀꯥ ꯇꯧꯔꯛꯈꯤ ꯂꯤꯅ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯝꯗ ꯇꯥꯍꯧꯕ ꯕꯦꯒ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯂꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯂꯦꯞꯈꯠꯇꯨꯅ ꯃꯥꯒꯤ ꯂꯩꯖꯕꯩ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯌꯧꯕꯤꯗ ꯂꯥꯎꯔꯝꯃꯤ
नुपादुसु माकु फानबा तानरगलमी अदुमोइनमक मफम अदुदा लेरंबा मियर खरसु टॉर्च लाइट काप्तुना सेथोंगनरक्तुना लेबु कनकी नुपा खरना मिहातपदुबु फानबा तानरमी अदुबु नुपादुदी मियोय खरा तोलकपा उबदगी अमम्बा मरक्ता मफम खंगदना मांगी मतम मसी नुमिदांगी अमम्बा मतम मोइबना नुपादुगी तसिंगबा मसक्ति खंगौकिदे मसिगी मतुंगदा लीना थौदोगसे पुलिसता पाउ तमदना पुलिसता नुपादुगी सकफम सगोंग मागी वांग चावबा खोंजेल पुंबा तकलमी नुपादु मसा फाई मसम साई कई मकुतु यामना थोली खोंजेल यामना लोग चाही कुनमाथोइदगिने कुलुमदोइ मुकी लोन ओइगनि हैबन सिंगबा नुपादुगी फिबम तगलमी असुमना लीदे थोकिबा थौदोगसिदगी मिहातपमा स्वाइदे लेरे हैबसि मयामना खंगनबा हौरकी मिहातपदुगी मखुदगी नांथोकपा ngमहौरिबसि ली कवि नुपी एदुखक ओइगदरबनि असुमना लीना हैरखिबा सवोंग सकफम अदुदा युमफम ओइरगा पुलिसना मखाताना थेजिलमी मसिगी मतुंगदा था अममुक लेरबा मतुंगदा डिसेंबर 12 दा फैक्टरी दा थबक सोबी क्वांगजुन बुन कवि नुपी अमसु मफम खंगदना मांखिरमी था मरी मुक लेरबा मतुंगदा महाकी असि बक्चांग अदु फंगदरबनि महाको हालंबगी मोंग असिसु ममांगदा मिहातपदुना चथरबा खुहाता रेप तौरबा मतुंगदा मखोंग मखोन पुंबा मसादा यावजरपा फिशिंगना पुंदुना मखौरी लाखतुना हालंखिबनि मथंगदसु ली काइसु कौबी चही कुन मंगागी नुपी अमसु अमुक मांखिबदगी मांगना मांखिबा मतुंग नुमित मंगानीगी मतुंगदा लौरी अमदा तादना शीदुना लेरमकी असुम तौना मथंग मथंग था अहुंगी मनुंगदा नुपी मरी अमगसु आतुलंकी हालमलिबा मफमसिंग असि हाना 6 किलोमीटर रेडियस की मनुंगदा ओइरंबदु हंदक्ति याम नगना ओंगली 2 किलोमीटर रेडियस की मनुंगदा लोइना हातोकलबा मतुंगदा लंथोक्तुना लेरमकी मिहात अयाम्बा बस तगी कुमथरगलगा कोइलास थादबा मखोई खुंगंगी युमसिंग ताबा लंबीदे चल्लिगै मतुंदा फादना पोखिबा गाक्तनी असुमना पुलिसना मिहातपा ओइगनि हाइदना चिंगनरिबा नुपादुगी स्केच येक्तुना युमथोंग खुदेंग चंगचंगदुना नुपादुबु थिबा होकी चिंगनबा नुपासिंग डीएनए टेस्ट तौकी फिंगरप्रिंट लौकी अदुबु मतम मसिदि मिहातपदुना चथरंबा थबक मतम खरा अमुक लेपि जनवरी 10 1987 दा चाही 19 खक्ता ngairibi स्कूल तमलिबि नुपी मचा अमसु अमुक हातोकपिरमकी मतम मसिदा ममांगदा मांखिबा क्वांगजोनगी हक्चांगसु चिंग अमदा पथा पुमधरका लेरंबा थेंगनिकी मसिगी मतुंगदा महाकी मपुरेबो उनबा चटकिबि पाग्युन कौबि नुपी अमसु हातोकपिरमकी विक्टिम पुंबा चप मनबा पैटर्नदा हातोकलंबनी मसिगी मतुंगदा पुलिससु अयोबि थाकदा थेजिन हुमजिनबगी थबक चथरकी पाउसी साउथ कोरिया पुंबदा सिंधुंगी नुपा लिसिंग कुनमाथोय वाहंपोंग चथकी मखोयगी ब्लड फिंगरप्रिंट हेयर सैंपल लोइना टेस्ट तौकी पुलिसना थेजिनबा मतमदा फोरेंसिकना पिरकिबा ब्लड टाइपी हैबसिदा युमफम ओइरगा थिगटबनी मसिदा ब्लड टाइपी न मरम ओइरगा नुपा कया फगतकी अमदि फनयामना चिंगनरबसु ब्लड टाइपी ओइद्रबदी मियोय अदु अतमक थादोकपा तारम मसिगी सुमथक्ता क्राइम सीनदगी फंकिबा मिहातपदुगी ओइगनि खनबा हेयर सैंपल की मतुंगिना माकी हेयर सैंपल अदुदा मेटल डिटेक्ट तौwi माकी मसम अदुदा टाइटानियम हाइबा मेटल की पार्टिकल यावी मरम मसिना नुपासी योत सुबा नुपा ओइरंबा याय हैना इन्वेस्टिगेटर सिंगना खलमी मसिना मरम ओइदना थबक सुबा नुपा कया अमसु फगतुना वाहंपोंग चथरमी अदुबु तसेंगना मिहातपदुति फाबा ngमकिदे पुलिस दा सुकी मतिक मफम कयादगी प्रेशर लाकी पुलिस ने इन्वेस्टिगेशन तौना तौना मखा ताबा मिहात अदुमक चथरकी इचम जमना लेरंबा खुंगंगी लम Hwaseong हाइरबा मफम असि अकीबा मफम अमा ओइनरकी नुपी कया मतोमता लंबीते थोगलमदे मखोई पुंबा गाइना गाइनदुना ग्रुप सारा सारागा चलमिनरमी ममा मपा सिंगना मचा नुपीबु सिनदुना थिंदोक चिंजिन तौरमी नुपा कया वॉलंटियर ओइने थुंगनरक्तुना मसादा टॉर्च लाइट खुलाई अमम पाइनदुना मिहातपदुबु फानबा संगदुना लेरमी कुंजा सिंगना मिहातपदुबु चंगजरकनबा किहन्नबगिदमक स्केयर क्रो कया थोगदोक थोकिबा मफमसिंगदा खिलमी लाइटिन की थबक कया अमसु तौसिनदुना मिहातपदुबु फाबा ngमनबा होनरमी मसिगी स्केयर क्रो असिदा अंगांगबा फिशुएली मसिगी मरमना मफम अदुगी खुंजासिंगना थाजनबदा लेखिदबा विक्टिम अयाम्बा मसादा अंगांगबा फी अमदि हेक्ते सेलमी मिहातपदुना अंगांगबा मचुगी फिजोल सेटपि नुपीसिंगदोइना नोंथिक नोंमंगबा मतमदा खल्लगा एटेक तौबा माले हैदुना थाजनरमी मसी तसेंगना चुम्मी हैबगी प्रूफ मक्ति लेति अदुमोइनमक मसी खुंगंगदुगी मियामगी थाजनबिनी मसीना मरम ओइदना नुपीसिंग अंगांगबा मचु यावबा फिजोल अमता से चानखिदे अमदि अंगांगबा मचु खक नतना अरंगबा अयाकबा मचु अमता से चानखिदे नुपीदि लारदेना नुपा फावबा अमम मथेंगदा मतुमदा थोकपु तनरमी मसीगी मरमदि तसेंगना मिहातपदबु किरुबगी वरी खकसु नते मफम मदुदा मिहातपदबु फानबा मीटर चाम चाम खुदिंगी पुलिस कया कया मिहातपदबु फानबा लुमदुना लेरिबनी मतम मदुदा नुपा अमा मफम मदुदा चलुबा तारगदी पुलिसना नुपा अदुबु मिहात पोइना चिंगनखिदुना नुपा अदु अवाफमदा तागदरबनी तसेंगना हाइरबदा मतम मदुदा नुपा अयाम्बा अमना अमबु थाजनदबा मतम हाइबदो ओइरमी पुलिस ऑफिसर नुपी कयासु नुमिदांगदा अंगांगबा मचुगी ड्रेस सेतना मिहातपदुबु फानबा तंजांगाइरमी अदुबु मतम खरदी मिहातपगी थबक अदु लेपगुमना तौकी अदुमोइनमक पुलिस के थिजिन हुमजिनबगी थबकती अदुमक लेप लेतना चंगसिनकी असुमना चाही अमा लेपलुरबा मतुंगदा मिहातपगी थबक अमुक चथबा हौरकी सेप्टेम्बर 7 1988 ता
Chahi Yankhi Mari Shurbi, Engi Shun Kobi Ama, Bustaki Kumthadana Yumda Halakpomatamda, Mahakpasu Padana Hatopiki. Mahaku Rep Toroba Matunda, Asuki Matik Tamtina Hatuklambari. Mahang Mapuri Bigidam Lerakpa, Yam the Batsumbre Haibahi Makalasina, Mahaki Hakjang Manung the Fumdana Yautun Lerumki. The Sang the Pipamadu, Tamu Shokpa, Uhay the Bibudoiki. Mihai Chalabinupi Eduna Lake, the Benumit Aduki Ahinda, bus driver Amana, Mihat Pudupu Uhoki. Anbu Halam Labamatung the Mihat Padu, like home Lanang Taiduna, bus Takakalaki. But the Mudu the bus driver and the Pada Buching Nebuti Poki, Nongalabamatung the Magna, Mihat Adu Sataki Benabasi, bus driver Adu Sukanglakibani. Asung the bus driver Aduna, police the Mihat Padugi Oigada Basakam, Momoto Pumba Taglami. Bus driver Aduna Hierarchiba Pumba, Mamang the Mihat Padupu Hoki was survivor shing the Hierarchiba, Sawung Dukasumane. Maramas na police na Mihat Padugi sketch matungina, Makata na Mukana Tizlami. Masigi matung the Nupi Masu, Lamang the Lapa Makugi toilet, Makong Ham Game Matamda, Nupa Amana Mapana, Iraga Labum Natoki. Nupa do Manung the Changang Nabo Honorapatagi, Nupi Aduna Pakat Manuna, Ayobi Takala Pataki, Nupa do Mafumatu the Gamna Tunisianki, High Nupa do Mihat Padu Oigadabi. Masigi matung the Mihat Amasu Zataraki, Handaki Mihat a city, Hanataki Tungan Bamoy, Maramdi. Mamagi Mihat Singdana, Lamhang the Labuk Maya the Halagan Tolamani. Adubu Masigi Mihat a city, Yumanang doing the Chataramba Mihat. Masigi Mihat a sea, Mamagi Mihat Singa, Mong Mane Hane Canary Sea, victim Madubu Machin Menduna, Makom Makot Pulamba Mong, Masada Yauzaba Fina, Masada Lakshinduna Hatulambagimong, Asida, Mamangi Mihat Padumagni Hepsi, Kanaki. Asumna, Chahina Uribi Angang Nupi Machadu Lake Hidromatung the D. Miamgi Hosu, Asuki Matik Kansilaki. Police na Miamgi Ho Laksin Mangam Lakide. Police the Mike Gay pressure Lakami. Police to Mihat Padu Masak Kantong the Bohonabda, Yamna desperate over situation number the Lerami. Assume the Mihat Adogimatung Ikan Kanadana. July 1989, the Yun Seong Yu Kopat Chahi Kuntoy Shurubnupama, Police na Fagatki. Agasi Mamang the Ahum Laking Nathan of Farabani. Adubo Handakso Muka interrogation down about police custody to Puraki. Magasi police ki theory the Yoriba, Mihat Paduki profile Yamna Sani Hanekalami. Mihat Padu blood type B. Yun Seong Su blood type B. Mark farming machine ki repairman on the Tabuktowi. Mark Yurt Kitabuk Suba Mio Yamasuoi. Masiki Sumatakta, Markasi Matum to Lejava, Mayam the Gitungan by Mishaka Masuira. Mahang the Angang Uringay, Polio Nakibana, Makunga Masuina Rami. Mahang the Yam the Piglingay, Maki Mama car accident Amata Lakide. Masiki Matung the Maki Mapan Mark Yam the Piglingay Matam the Long Topiramki. Masiki Matung the Marcus Lerictum Dana, Matum the Yumam the Tabak Shoot on Lericubity. Mahak is Sangiba Fowboyramki. Masigi matung the Mahak say Tarataruk Taratareshurapumatamdaki, Miki Tabak Shuba Yaldon Lakibani, Mahak Nupi Mataka Marilyn Ramde, Nupi sing the Su, Mahakutan before me, Mahak Nupi go Warisha Nabatilarina, Yamne Ikai Tikan Bamishakamani. Asumna, police custody the Maku, Numitum ni Muktam Tina torture Doromi, Mamma think the police give me food the Kangbangam Dradana, Mahak Mihat Padomagni Haina confessed of Zaki. Police the Maki hair simple ga, crime sin the Gifanki hair simple ga Yamasani Hainesu Kortotki. Asumdong na mag yam na tuna tha phadna trial tawrba matungda mapunsi chupal jail da leinaba court na rai taki mahangna jail da leikraba matungda mihat baki thabaksu lepagumna tawki adumoinamak tha amagi matungda November 15 1990 da sahi 10 mrikha ngairibi school tamlibi kimmi chung kobin pi macha amasu rape tawrba matungda mihat thina halaga chingchep amada langthonglamki mahaksu asukki matik tamthina uhaidaba mongda masadagi razor blade ball pen ki potsak kaya ama fangki Matangas the jail the Tajin Kraba Yunda, court a mark morale tabamini. Police the what neighbor him and Kibina, Mang and Namuna confessed Okibini, Mark Mihat Padunate, Mark with Hadopi Hadina Abil Toki. Adobo police the mark serial killer Aduna Trabasu, Mark killer Adugi Matokamba, copycat Mihat Pamani. You mama the Nupi Macha Halambagi Totogado, Mang and Hidana, police the defend Oki. Maramas na Maki appeal, court na reject Oduna, Mark Pure trial Topagi, Ayaba Piramde. Masigi Matungda, Aruiba confirmed Takiba Mihat Amoina. April 1991 da Kwangsun Kobi Sahi Humpu Mapan Surbi Ahalamada Sataki. Masigi Matundaki, Makata na mi Halambagi Tabak Adamak Lepki. Masina Hwaseong serial murder unity, Aruiba Habdoiki. Adomoinibag Assembly killer Adugi unity, Masina Aruiba Makinati. Aduga Mayam na Kanaki Draba, identify Tokidaba Mihat Amadi, sexual assault Kayamasu, Mihat Padunate Sataki. Asumtong na Hokibana 2000 gi era yoslaki. Amasung Korean logi uina. Case asi expire oigitaba matam naksilaki. Case expire oikrabadi. Case ki falsing document forensic evidence pumba mangan ki gadarubani. Adumoinamak Hwaseong ki policing na masigi case asimadi expire oikrabasu yamna checkshin na adamak preserve tawduna. Nongmadi forensic science sa kulakpa matamda Mihat padugi masak kanglakani haibaki asada preserve tawduna thamki.
असुमना 2003 की मतमदा थौदोगसिदि यंफम होइरगा अफावबा डायरेक्टर बोंग जून-हो ना मेमोरीज ऑफ मर्डर को फिल्म अम पुथोकिबनि मसिगी फिल्म असिदा मतम अदुदा मयामदा अकिबा फाउनखिबा मसक मोंग खंगदबा मिहात पमबो मतम अदुगी फोरेंसिक साइंस सौगत्रिगे मतमदा पुलिसिंग द रिसोर्स लेतना यामदा वाना थिगतबगी मोंग मखोगी डेस्परेट ओइबा मतो उली फिल्म अदुगी वरीदुदी आई मयामदा रिकैप तौदना स्पॉइल तौजररोय दबो मयामदा फिल्म असि रिकमेंड पिजरी यामना एंटरटेनिंग ओइबा यामना फजबा मूवी यमनि असुकी मतिक फजबा मफम अमदा असिगुंबा तमथीबा अकीबा थौदोक मतंग मतंग थोलकपदा वासियोंगी मियामदा फाउनखिबा अकीबा मतमदुगी पुलिसिंग द होनजबा मयामदुदा बेस तौबनि मसिदि यावरबा कैरेक्टरसिंग अमदि वरी खरदी मयामगी येंगबा नुंगाइनबा सेमदोकपनि तौबदबो फिल्म की डायरेक्टर ने फिल्म असि सागनबा होनबदा सही तरुक हेना क्राइम असि मरमदि रिसर्च तौकी असेंग केस अदुगी पुलिसिंग अमदि मफमदुगी लोकल सिंग उनदना वरी साकी फिल्म असि पुथोकपा मतमदसु मिहात पदु मसक खंगबा ngamdri अदमोइनमक डायरेक्टर ने उलिबा मिहात पदुना ओइरंगनि हाइबा मोंग मतौ सकफम अदुदी असेंग 2019 ने खंगलकिबा मिहात पगा ओइबा मकि मंदरमकी फिल्म मदुदा यावरबा मिहात ने हाइबा कैरेक्टर असिसु मिलिटरी तगी डिस्चार्ज तौगी अदुगा असेंग मकि मिहात पदुसु मिलिटरी तगी डिस्चार्ज तौबा मियोयमनि तसेंग नम फिल्म असि मिहात पसि अखोगी इरक्ति लेरि फिल्म असि मार्क्स सोइदना येंगलबनि खन्ना मिहात पदुबु कन्फ्रंट तौनबा उतबा फिल्म अमनि मसिना अरोइबा सिन द फिल्म असि मेन कैरेक्टर ना ऑडियंस तोइना येंगलतना मिहात पदुगा मिचाना नबा मोंगदा उल्ली हाइरिबा फिल्म असि डायरेक्टर बोंग जून-हो असि ऑस्कार फंगिबा फिल्म पैरासाइट की मूवी डायरेक्टर महांगना सिगुंबा क्राइम मूवी अमा पुथोके हाइना खनगिबसि कम टू सी कोबा थिएटर ड्रामा अमा येंगलुबदगी फिल्म असि द यावरिबा अंगांग मचा मयामना क्राइम सीन द डिस्टर्ब तौदना उलिबा सीन असि अयेंग बाइखुनदी नौनिंगबा फाउजरबसु मसिमक तसेंगना असेंगबा रियल लाइफ तसु पुलिस द थेंगनकिबा अवाबा दुम एविडेंस कया मथोंग मरांग खंगिदे पुलिस मसिंग यामकिदे क्राइम सीन सेक्योर ने थंबगम खिदबना मिहात पदु पुथोकना बोहनाबदा अवाबा ओइकिबा पुलिस द डेस्परेट ओइबगी चांगदा इचम चंबा मी अमबु हेक्टे चिंगनबा मखोइद लाकपा प्रेशर अमना मी अमबु हेक्टे दंदी पीनबो होनरकपा पुलिस के ब्रुटलिटी सु उली फिल्म असिदा पुलिस डिटेक्टिव ओइना यावरबा कैरेक्टर अहुमबक मतमदुगी केस असिदा थिजिनकिबा पुलिसिंग अदुगी पुनसिनबा पर्सनालिटी सिंगी तसिंगनमक मखोइ असि असेंगबा कैरेक्टर सिंग नति मसिगी फिल्म असि मियामगी पर्सपेक्टिव तगी नंबर फिल्म मसिदा यावरबा मिमानदबा क्वांग होगी कैरेक्टर द पुलिस द मोरल पिसिनबो होनबा असिमक असेंगबा कैरेक्टर युनसियोंगबा एक्जाजरेट कैरेक्टर अमनि हाबा याय पुलिस ने युनसियोंगबा सिंपल क्राइम सीन दगी फंकी हाबदु पुलिस ने लाना थमजिनगिबनि हाबदुसु फिल्म मसिदा नकोइनिना उल्ली क्राइम सीन दगी फंकीबा एविडेंस अदुदि यंफम होइरगा पुलिस न फनेयामना चिंगनरबसु मिहात पदो अदुमक थादोकपुतागी मसिमक असेंगबा रियल लाइफ तसु थोकिबनि असेंगबा मिहात पदु पुलिस चिंगनेदुना इंटरोगेशन तौरबसु स्केच का सानरबसु ब्लड ग्रुप बी ओइखिदबना माक अदुमक थादोकपुतागी तसेंगना फिल्म असि की टाइटल मेमोरीज ऑफ मर्डर हाइबसिसु मिहात पदुगी मेमोरीज हाइबनि सुमना जुलाई 20 2019 के मतमनि हौजिक्ति फोरेंसिक साइंस सु चौखलाए मरमसना मतमदुगी पुलिस ने सोल्व तौब ngamखिद्रबा केस असिगी डीएनए पुंबा नौना मुक टेस्ट तौकी मसिदा टेस्ट तौरबा डीएनए सि मंगा सुबा तरे सुबा मपन सुबा मिहात सिंग अदुगी फंकिबा डीएनए एविडेंस सिंग असुमना मतम मसिदा एविडेंस अहुमक चमनबा मियोय अमगी ओरमकी माक हाना कोरिया की क्रिमिनल डेटाबेस ता यावदुना लेरमलबा मियोय अम ओरमकी माक हौजिक सु पुसनगे जेल दा अतोपा मरि लेनेदबा मिहात अमा सथरमबगी जेल लेरकिबा मियोय अम ओरमकी माक की ममिंग सि ली चुनजे कौ ली चुनजे हरब नुपा सि 1963 दा हवासेंग द पोखिबा अमदी हवासेंग द सावरकिबा मिसक अमनी मखोई इमुंगसु लवु सिंगु तोबा इमुंगनी अमदी माक मसा यामना इंगतप्पा वा कया nganganदब अंगा मोइन हरकी मंगोंद यामना थमोय शोकिबा थौदोगम थोकी माकी मनाव नुपा अम लेरमी माकी मनाव नुपा दु इसिंगदि इरांगनदुना माकी ममांगमक्तदा लेखिदि मसिना माकी वखल यामना सुखसिनखिबगी थौदोगम मोइकी असुमना मांगना सही कुनमुक सुरकपा मतमदा कोरिया की मिलिटरी सर्विस ओइबा मिलिटरी की टेंग यूनिट दा माक असाइन तौकी अदुमोइनमक मांगना सही कुलमदोइमुक सुरकपा मतमदा माक मिलिटरी सर्विस तगी ताथुरकी मसिकी मतुंग मांगना मयुम हवासेंगदो हलकपा मतमदा मी हाटपगी थबक अदुमक चथबा हौक्रे अदुमोइनमक आइडेंटिफाई तौकिबा ऑफिशियली ओइबा मिहाती 1986 ता थोकिबा ली वन कोबी अहलमा हतोकलमगी थौदोक अदुना ओइकी वासियोंगदे चथरकिबा मिहात अदुदा पुलिस न माकु फनियामना सिंगनकी मरमसना माकु अहुमलक इंटरोगेशन तौकी अदुबो मतम अदुगी फोरेंसिक रिपोर्ट के मतुंगिनदी सस्पेक्ट अदु ब्लड टाइप बी नि अदुगा ली चोंगदा ब्लड टाइप ओ नि मसिना मरम ओइरगा पुलिस न माकु अदमक थादोखिबनि पुलिस न मिहात पदुबो फानबा कोइथि थिबा मतमदा माक लम होंकिदे मयामना किनकिबा पुलिस न थिजिलबा पुंबा माक मसाद यामना नौनिंगबा मा पाउना येंकी मसि पुंदमक माकति खंगने खंगने येंगदुन लेरबनि अदुमोइनमक पुलिस न काहिने सेनबा पुलिस यामना लेबा मतमदि माकी मी हातपगी थबक्ति 1987 की मतम मसिदा मांगना हवासेंगदगी चलगा लेबा अतोप लोकेशन अमगी मफम अमदसु मांगना सही तरह ने पनखक्ता ngairib nupi macha amada mihat amasu chadaki matam masidadi hwaseong gi oinati पुलिस ने यामना कन्ना थिजिनबा मतम ओइबना मांगना मतम खर लेपा मतम
ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯑꯇꯣꯞꯄ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯖꯨꯔꯤꯁꯗꯤꯛꯁꯟ ꯑꯃꯒꯤ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯊꯤꯖꯤꯟꯕ ꯑꯣꯏꯕꯅ ꯍ꯭ꯋꯥꯁꯦꯡꯗ ꯆꯠꯊꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡꯅ ꯈꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯆꯍꯤ 13ꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯑꯣꯠꯄ ꯃꯇꯝꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯦ꯫ ꯌꯨꯝ ꯑꯃꯒꯤ ꯀꯥꯗ ꯍꯜꯂꯝꯈꯤꯕ ꯄꯥꯛ ꯁꯪꯍꯤꯕꯨꯁꯨ ꯂꯤ ꯆꯣꯡꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯥꯜꯅ ꯌꯨꯟꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯗꯨꯅ ꯌꯨꯟ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤ ꯆꯨꯡꯅ ꯍ꯭ꯌꯨꯟꯖꯨꯟ ꯀꯧꯕꯤ ꯆꯍꯤ 8ꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯌꯨꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍ꯭ꯋꯥꯁꯦꯡꯗ ꯃꯈꯥ ꯇꯥꯅ ꯃꯤꯍꯥꯠ ꯆꯠꯊꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛ ꯌꯨꯟ ꯑꯁꯤꯅ ꯑꯁꯦꯡꯕ ꯃꯤꯍꯥꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤ ꯆꯨꯟꯅ ꯍ꯭ꯋꯥꯁꯦꯡꯗꯒꯤ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯆꯍꯤ 8ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯥꯠꯈꯤꯕꯗꯨꯁꯨ ꯄꯨꯂꯤꯁꯅ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯟꯅ ꯊꯤꯖꯤꯟꯈꯤꯗꯦ꯫ ꯃꯁꯤ ꯁꯤꯝꯄ꯭ꯂꯤ ꯃꯤꯁꯤꯡ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯂꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛ ꯃꯤꯋꯥ ꯀꯧꯕꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯆꯣꯡꯖꯨ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯒ ꯀꯟꯀ꯭ꯔꯤꯠ ꯄꯥꯏꯞ ꯑꯃꯗ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯖꯤꯟꯗꯨꯅ ꯂꯪꯊꯣꯛꯂꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯣꯡꯖꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯏꯝꯕꯨꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯌꯨꯝ ꯃꯌꯥꯝꯃꯛꯇꯗ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯤ ꯆꯨꯟ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯈꯤꯕꯁꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯐꯨꯒꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯀꯔꯤꯃꯠꯇ ꯄꯤꯖꯗꯅ ꯐꯨ ꯆꯩꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯤ ꯆꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯔꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯂꯤ ꯆꯨꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯑꯀꯤꯕ ꯊ꯭ꯔꯦꯇꯟ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯤ ꯆꯨꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯏꯆꯝ ꯆꯝꯅ ꯂꯤ ꯆꯨꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯂꯤ ꯆꯨꯟꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯕ ꯁꯥꯈꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯣꯔꯦꯟꯖ ꯖꯨꯏꯁ ꯑꯃꯁꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯣꯔꯦꯟꯖ ꯖꯨꯏꯁ ꯑꯗꯨꯗ ꯁ꯭ꯂꯤꯄꯤꯡ ꯄꯤꯜ 90 ꯍꯦꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯨꯏꯁ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯤ ꯆꯨꯟꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯂꯥꯛꯍꯜꯂꯒ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯥꯊꯔꯨꯝꯗ ꯄꯨꯁꯤꯜꯂꯒ ꯃꯇꯨꯝ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇ ꯍꯥꯞꯇꯨꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯂꯪꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤ ꯆꯨꯟꯁꯨ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯀꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁꯇ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯄ ꯆꯠꯄ ꯐꯥꯎꯕ ꯃꯍꯥꯛ ꯌꯥꯎꯅ ꯃꯀꯨꯕꯣꯛꯀ ꯆꯠꯃꯤꯟꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯂꯤ ꯆꯨꯟꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯋꯥꯏ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯣꯁꯟ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤ ꯆꯨꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯣꯁꯟ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯪ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯕꯗꯤ ꯆꯍꯤ ꯀꯌꯥ ꯖꯦꯜꯗ ꯆꯪꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯒꯨꯝꯕ ꯑꯣꯏꯅ ꯌꯥꯝꯅ ꯋꯦꯔꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯪꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁꯁꯤꯡ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯕꯥꯊꯔꯨꯝ ꯑꯃꯁꯨꯡ ꯋꯥꯁꯤꯡ ꯃꯦꯁꯤꯟꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯕ꯭ꯂꯗ ꯑꯃꯁꯨꯡ DNAꯒꯤ ꯇ꯭ꯔꯦꯁ ꯐꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯂꯤ ꯆꯨꯟꯒꯤ DNA ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯨ ꯂꯣꯏꯅ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯕ ꯉꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁꯅ ꯂꯤ ꯆꯨꯟꯕꯨ ꯏꯚꯤꯗꯦꯟꯁ ꯀꯣꯟꯅꯅ ꯐꯥꯈꯤ꯫ ꯑꯇꯩ ꯃꯤꯍꯥꯠꯇ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯈ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯗ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ 1995ꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯅꯕꯒꯤ ꯔꯥꯏ ꯇꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯕꯨꯁꯟ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯖꯦꯜꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯍ꯭ꯋꯥꯁꯦꯡꯗ ꯃꯊꯪ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯗꯨ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯃꯩꯊꯪꯗ 2019ꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯅ ꯏꯀꯨ ꯐꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁꯅꯁꯨ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯍꯥꯠ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯄ ꯗꯤꯇꯦꯜꯒ ꯂꯣꯏꯅꯅ ꯃꯊꯪ ꯂꯤꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯍ꯭ꯋꯥꯁꯦꯡꯒꯤ ꯃꯤꯍꯥꯠꯄꯗꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯅ ꯃꯔꯥꯜ ꯌꯥꯏꯖꯕꯈꯛ ꯅꯠꯇꯅ ꯃꯇꯝ ꯑꯗꯨꯗ ꯋꯤꯠꯅꯦꯁ ꯑꯣꯏꯈꯤꯕ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯁꯨ ꯌꯦꯡꯍꯟꯗꯨꯅ ꯀꯟꯐꯥꯔꯝ ꯇꯥꯍꯜꯂꯝꯃꯤ꯫ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯤ ꯆꯨꯟꯅ ꯃꯦꯃꯣꯔꯤꯁ ꯑꯣꯐ ꯃꯔꯗꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯑꯍꯦꯟꯕ ꯏꯃꯣꯁꯟ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯏꯆꯝ ꯆꯝꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯌꯦꯡꯈꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 30 ꯍꯦꯟꯅ ꯃꯌꯥꯝꯅ ꯑꯀꯤꯕ ꯐꯣꯡꯅꯈꯤꯕ ꯍ꯭ꯋꯥꯁꯦꯡꯗ ꯆꯠꯊꯈꯤꯕ ꯃꯤꯁꯇꯔꯤ ꯀꯦꯁ ꯑꯁꯤ ꯃꯃꯩꯊꯪꯗꯗꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯟꯁꯨꯡꯗꯤ ꯂꯤ ꯆꯣꯟꯅ ꯆꯠꯊꯈꯤꯕ ꯃꯤꯍꯥꯠ ꯑꯃꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯟꯁꯨꯡꯅ ꯅꯤꯗꯨꯅ ꯂꯥꯛꯈꯤꯕ ꯃꯍꯥꯛꯀꯤ ꯔꯤꯇ꯭ꯔꯥꯏꯌꯦꯜ ꯍꯟꯗꯛꯇꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯏꯚꯤꯗꯦꯟꯁ ꯄꯨꯝꯕ ꯅꯧꯅ ꯔꯤ-ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯎꯀꯤꯜ ꯖꯖ ꯄꯨꯝꯕ ꯀꯧꯈꯠꯈꯤ꯫ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄ ꯂꯤ ꯆꯨꯟꯁꯨ ꯇ꯭ꯔꯥꯏꯌꯦꯜ ꯑꯗꯨꯗ ꯇꯦꯁꯇꯤꯐꯥꯏ ꯇꯧꯗꯨꯅ ꯌꯨꯟꯁꯨꯡꯗ ꯃꯔꯥꯜ ꯁꯤꯔꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯃꯁꯥꯃꯛꯅ ꯆꯠꯊꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯐꯦꯁ ꯇꯧꯖꯈꯤ꯫ ꯑꯃꯗꯤ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯕ ꯌꯨꯟꯁꯨꯡꯕꯨ ꯐꯥꯈꯤꯕ ꯄꯨꯂꯤꯁꯅꯁꯨ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯐꯪꯈꯤꯕ ꯌꯨꯟꯁꯨꯡꯒꯤ ꯍꯦꯌꯔ ꯁꯦꯝꯄꯜ ꯑꯗꯨ ꯃꯁꯥꯃꯛꯅ ꯌꯨꯟꯁꯨꯡꯕꯨ ꯐꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯌꯥꯏꯖꯈꯤ꯫
असुमना चाही अममुक ट्रायल तौरबा मतुंगदा डिसेंबर 2020 यूनसिंगबु कोर्टना मराल लेत्रे हाइदुना लाउथोक्तुना महाकु थादोरकी मसिगे मतुंगदा यूनसिंगना मंगोंदा सांगलबा चाही 18 रोम मसिदा मंगोंदा पुलिसना चथकिबा मियोट मिनै मागी मांगख्रबा पुंसी मिंचेट मियामना मंगोंदा हंगोइना कीनी येंगनखिबा मिदियेंग अदुगिदमक जस्टिस फंगनबगिदमक सिविल लॉ सूट अमा सुप्रीम कोर्ट दा थांगतकी असुमना मांगना केस अदुसुंगमदना 2022 दा मंगोंदा कोरिया लेंगा के मैकेदकी कोर्ट के ऑर्डर मतुंगिना $3.5 million compensation ओइना पीकी मतमदुदा सेनाकिबा पुलिस ऑफिसर उकिल खरसु फाइन दानकी अमदी कोर्ट के मैकेदकी ऑफिशियल एपोलोजाइज तौकी ली चुना हवासेंगी मियात सिंग अदु सथकिबने हाइबसु खंगलबसु मंगोंदा केस सिंग अदुकी पनिशमेंट ओइना सीबगी दंडी पिफम थोकपनि अदोमोइनमक अरिबा केस सिंग ओइख्रबना मंगोंदा केस पानबा याकिदि अदोमोइनमक मतम सांगनदगी मयामना खंगनिंगदुना लाखिबा मिहात पदु कनाबु ओइरकिबा हाइबा वहंग अदुगी पकुम अदुदी मसिनी साउथ कोरिया दे थोकिबा चाही 19 की मतुंग दे सोप तोकिबा साउथ कोरिया की हिस्ट्री दे यामना फावकिबा क्राइम केस असिगी वरी असी ताबिरगा अदोंगे वखलंदा करी फावबिबगे हाबदु अदोंगे मोन फोंदोकपिरु अइना वरी असी लिजकिबा मतमदा सोयखिलानकिबा पुंबा नगपियो हाइजे मतो असुमना मालेंगे मफम सिंग दे थोकिबा क्राइम के वरी सिंग मखादाना ताबिनबगिदमक आइगी क्राइम स्टोरी मणिपुरी हाइरबा चैनल असिबु सब्सक्राइब तोबिरमु अमदि सपोर्ट तोबिबोइना लाइक शेयर तोबियु मथंगी वीडियो द मुक थेंगनरसी पुमनमकपु अमुकन्ना खुरुमजे